ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯊꯤꯕ ꯑꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯃꯅꯤ ꯑꯗꯨ ꯊꯥꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤ, ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯑꯣꯏꯔꯣꯝꯗ ꯆꯠꯂꯤ, ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ ꯊꯦꯛꯂꯤꯕꯁꯤ ꯑꯣꯏꯔꯣꯝꯗꯅꯤ, ꯑꯗꯨꯏ ꯇꯥꯔꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯠꯂꯣꯝꯗ ꯊꯦꯛꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯂꯛꯏ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯄꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯏꯔꯪ ꯂꯪꯕ ꯃꯄꯩ ꯃꯄꯩ ꯎꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯅꯨꯡ ꯄꯩꯕꯒꯨꯝꯅ ꯄꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯅꯤ ꯃꯨꯛꯇꯥ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯅꯦꯠꯇꯨꯅ ꯆꯠꯂꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯃꯅꯤ ꯃꯨꯛꯇꯥꯅ ꯃꯄꯩ ꯃꯄꯩ ꯄꯨꯝꯂꯪ ꯂꯪꯏ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯈꯣꯡ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥ ꯃꯔꯛꯇ ꯈꯨꯖꯦꯡ ꯈꯨꯖꯦꯡ ꯐꯥꯎꯕ ꯄꯨꯊꯩ꯫ ꯆꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯅꯤꯒꯤ ꯃꯅꯤ ꯉꯥꯛꯇ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯟꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯆꯧꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯗ꯭ꯔꯕꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯀꯨꯞꯄ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯕ ꯃꯈꯩ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨꯅ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯇꯧꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯈꯝꯕꯇꯣꯟ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯟꯕꯗ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯂꯟꯅ ꯇꯥꯔꯝꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯝꯕ ꯑꯗꯨꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯑꯆꯧꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯐꯝꯗꯨ ꯁꯨꯔꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯕ ꯑꯔꯣꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗꯨꯒꯤ ꯑꯀꯣꯏꯕ ꯊꯛ ꯈꯥ ꯑꯁꯨꯝ ꯌꯦꯡꯏ꯫ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯒꯤ ꯃꯊꯛꯀ ꯂꯣꯟꯅꯕ ꯑꯗꯨꯋꯥꯏꯗ ꯃꯉꯥꯜ ꯑꯃ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯗꯨ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯏꯅ ꯂꯥꯞꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯈꯝꯕꯇꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨ ꯂꯥꯈꯠꯇꯨꯅ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯁꯔꯨꯛꯇꯨꯅ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯌꯦꯞꯁꯤꯟꯗꯨꯅ ꯃꯉꯥꯜ ꯂꯥꯛꯍꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯤꯗꯨꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯗ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯪꯅ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯁꯨꯔꯨꯡꯗ ꯂꯩꯔꯛꯄꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯅꯤꯡꯇꯝꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯄꯥꯟ ꯊꯣꯛꯀꯅꯤ? ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯥꯒꯤ ꯃꯄꯥꯝꯕꯣꯝ ꯐꯥꯎꯕ ꯂꯤꯊꯣꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯄꯥꯜꯒ ꯂꯥꯞꯅꯗ꯭ꯔꯦ, ꯍꯦꯛ ꯊꯪꯅꯔꯦ ꯈꯟꯕꯗ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯈꯝꯕꯇꯣꯟ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯛꯐꯝ ꯀꯥ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯆꯥꯔꯦ, ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯍꯥꯛ ꯑꯍꯣꯕ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯦꯡꯕ ꯃꯈꯩ ꯌꯦꯡꯂꯒ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ, ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯩ ꯃꯐꯝꯗ ꯆꯠꯈ꯭ꯔꯒ ꯆꯥꯐꯝ ꯊꯛꯐꯝ ꯂꯩꯕ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯑꯍꯣꯕ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯈꯪꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯑꯇꯩ ꯃꯐꯝꯗ ꯄꯪꯆꯠ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯇꯨꯝꯐꯝ ꯀꯥꯗꯒꯤꯅ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯑꯍꯣꯕ ꯎꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯅꯤ꯫ ꯃꯐꯝ ꯑꯅꯤꯁꯤꯗꯤ ꯑꯃꯗꯒꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯅ ꯆꯠꯄꯗꯒꯤ ꯀꯣꯟꯅꯊꯪꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯥꯎꯕ ꯆꯠꯄ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯁꯛ ꯎꯗꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ
ꯅꯨꯃꯤꯠ ꯃꯁꯛ ꯎꯗꯕ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗ ꯂꯩꯔꯛꯄ ꯑꯁꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 4-5ꯔꯣꯝꯇꯃꯛ ꯉꯥꯏꯔꯝꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯨꯏꯅ ꯑꯁꯨꯝ ꯂꯩꯁꯜꯂꯛꯂꯕ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯍꯩꯅꯔꯛꯂꯦ꯫ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ꯫ ꯉꯥꯗ ꯆꯥꯔꯒ ꯏꯁꯤꯡꯗ ꯊꯛꯂꯒ ꯃꯕꯨꯛ ꯊꯟꯕ ꯉꯝꯂꯛꯂꯦ꯫ ꯉꯥ ꯉꯥꯛꯇ ꯆꯥꯕꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯇꯨꯝꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯣꯞꯇꯨꯅ ꯅꯥꯕꯗꯤ ꯑꯃꯨꯛꯇ ꯌꯥꯎꯗꯦ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟꯗꯨ ꯃꯁꯥ ꯈꯔ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯣꯛꯇ ꯆꯤꯛꯄꯗ ꯃꯕꯨꯛꯅꯤꯡ ꯄꯤꯛꯁꯜꯂꯛꯏ꯫ ꯃꯄꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯄꯨꯕꯣꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯆꯥꯛ ꯉꯥꯏꯕꯗ ꯋꯥꯔꯤ ꯂꯤꯕꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯥꯎꯕꯜ, ꯇꯣꯌꯥꯏꯃ, ꯑꯉꯧꯇꯣꯟ, ꯑꯃꯨꯇꯣꯝꯕꯤꯅꯆꯤꯡꯕ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯁꯥꯟꯅꯃꯤꯟꯅꯕ, ꯏꯁꯤꯠ ꯁꯤꯠꯄ, ꯂꯕꯨꯛ ꯀꯨꯝꯃꯤꯟꯅꯕ, ꯂꯧ ꯀꯥꯃꯤꯟꯅꯕ ꯀꯌꯥ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯣ, ꯏꯄꯨꯕꯣꯛꯅ ꯍꯥꯏꯕꯁꯤꯡꯗꯣ ꯏꯟꯖꯔꯝꯂꯕꯗꯤ, ꯏꯄꯨꯕꯣꯛꯀꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯖꯔꯝꯂꯕ, ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯊꯦꯡꯅꯔꯝꯃꯣꯏꯀꯣ꯫ ꯈꯝꯕꯇꯣꯟ ꯍꯟꯗꯛꯇꯤ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯀꯔꯤ ꯑꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯗꯦ꯫ ꯅꯥꯕꯁꯨ ꯈꯔ ꯈꯔ ꯐꯔꯛꯂꯦ꯫ ꯃꯥꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯔꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯁꯨꯔꯨꯡꯒꯤ ꯑꯔꯣꯏꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯑꯍꯣꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯀꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯣꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯃꯛ ꯊꯤꯡꯖꯤꯟꯕ ꯆꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯀꯟꯕ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯃꯄꯥꯛ ꯃꯄꯥꯛ ꯅꯨꯡ ꯃꯇꯨꯝ ꯃꯇꯨꯝ ꯀꯣꯠꯊꯣꯛꯄ ꯂꯥꯛꯅꯩ꯫ ꯃꯁꯥ ꯂꯤꯊꯣꯛꯄ ꯆꯟꯅꯅꯕ ꯃꯈꯨꯟ ꯍꯨꯠꯄ ꯂꯥꯛꯅꯩ꯫ ꯃꯇꯝ ꯈꯔ ꯂꯩꯕꯥꯛ ꯍꯣꯠꯂꯕꯗ ꯋꯥꯔꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯂꯦ꯫ ꯈꯔ ꯆꯥ ꯊꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪ ꯌꯥꯍꯧꯔꯛꯄꯗ ꯃꯈꯨꯠ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯕꯥꯛ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯥꯏꯉꯝꯗꯅ ꯃꯈꯨꯠ ꯑꯗꯨ ꯐꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯈꯔ ꯂꯩꯔꯒ ꯃꯈꯨꯠ ꯑꯗꯨ ꯐꯔꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯂꯩꯈꯨꯟ ꯍꯨꯠꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯈꯔ ꯈꯔ ꯂꯩꯕꯥꯛ ꯍꯨꯠꯂꯛꯄꯅ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯥꯕ ꯊꯣꯏꯅ ꯐꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯂꯩꯈꯨꯟ ꯍꯨꯠꯄ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯆꯍꯤ ꯑꯃꯃꯨꯛꯀꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯆꯍꯤ 2 ꯁꯨꯔꯨꯡꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯨꯠꯂꯤꯕ ꯂꯩꯈꯨꯟ ꯑꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ, ꯈꯨꯜꯂꯧ ꯄꯜꯂꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯆꯥꯕ, ꯂꯩꯈꯨꯟ ꯍꯨꯠꯄ, ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯄꯣꯊꯥꯕ ꯑꯃꯗꯤ ꯇꯨꯝꯕ ꯑꯁꯤꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗ ꯀꯟꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯛ ꯂꯥꯝꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯒꯦꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅꯤ, ꯉꯥ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯟꯅ ꯍꯟꯅ ꯉꯥ ꯊꯤꯕꯗꯁꯨ ꯉꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯁꯨ ꯄꯨꯈ꯭ꯔꯤꯗ ꯆꯥꯕ ꯎꯗꯦ꯫ ꯃꯍꯥꯛ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯩꯈꯨꯟ ꯍꯨꯠꯄꯁꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯄꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯇꯁꯦꯡꯅꯃꯛꯀꯤ ꯈꯝꯕꯇꯣꯟ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯉꯥ ꯉꯥꯛꯇꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯍꯤ 2 ꯑꯁꯤ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯇꯟꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕ ꯉꯝꯅꯅꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯁꯨꯖꯜꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯈꯝꯕꯇꯣꯟ ꯋꯥꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅꯤ, ꯊꯕꯛꯅ ꯀꯟꯅ ꯁꯨꯕꯒꯤ ꯋꯥꯕꯅꯤ, ꯃꯍꯥꯛ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯦ꯫ ꯋꯥꯟꯊꯒꯗꯧꯔꯦ꯫ ꯈꯝꯕꯇꯣꯟ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅ ꯉꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯊꯥꯖꯔꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯉꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯤꯡꯅ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫
ꯍꯧꯒꯠꯂꯛꯄꯗ ꯃꯁꯥ ꯈꯔ ꯇꯦꯛꯈꯠꯂꯤ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥ ꯈꯔ ꯇꯦꯛꯈꯠꯂꯤ ꯍꯥꯏꯕꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯍꯦꯟꯅ ꯄꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯏꯁꯤꯡꯗ ꯊꯛꯇꯨꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕ ꯄꯥꯝꯕꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯪꯒ ꯆꯥꯕ ꯍꯧꯕꯖꯥꯠꯅꯤ ꯈꯝꯕꯇꯣꯟꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯉꯥꯇ ꯆꯥꯗꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯕ ꯇꯥꯔꯦ ꯈꯝꯕꯇꯣꯟ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯆꯪꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯁꯨꯔꯨꯡꯒꯤ ꯁꯦꯛꯄꯤ ꯑꯆꯧꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯠꯄꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯑꯁꯥ ꯂꯩꯇꯦ ꯆꯥꯕ ꯐꯪꯗꯗꯨꯅ ꯁꯤꯕꯁꯨ ꯁꯤꯕ ꯁꯨꯔꯨꯡꯗ ꯂꯝꯃꯨꯛꯅꯗꯨꯅ ꯊꯣꯛꯐꯝ ꯈꯪꯗꯅ ꯁꯤꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯥꯅꯤꯡꯉꯥꯏ ꯈꯔꯕꯨ ꯐꯪꯂꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃꯗꯤ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯂꯩꯔꯤꯕꯅꯤꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯑꯇꯩ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯁꯦꯛꯄꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯄꯗ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝ ꯆꯠꯂꯤ ꯃꯃꯩ ꯊꯪꯗ ꯁꯨꯔꯨꯡꯒꯤ ꯃꯈꯥ ꯊꯪꯕ ꯐꯛꯂꯥꯡꯗ ꯁꯦꯛꯄꯤ ꯃꯌꯥꯝ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯦ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯁꯦꯛꯄꯤꯁꯤꯡꯅ ꯈꯥꯛꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯥꯏꯀꯩꯗ ꯈꯝꯕꯇꯣꯟ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯦꯜꯂꯛꯂꯦ ꯐꯅ ꯁꯥꯡꯅ ꯆꯦꯟꯅ ꯆꯠꯂ ꯐꯥꯎꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ ꯑꯁꯨꯝ ꯆꯠꯂꯒ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯥꯡꯂꯝꯂꯦ ꯃꯍꯥꯛ ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯃꯍꯥꯛ ꯑꯣꯏꯔꯣꯝꯗ ꯊꯦꯛꯆꯤꯜꯂꯦ ꯀꯔꯤꯒꯨꯝꯕ ꯆꯥꯅꯅꯕ ꯁꯦꯛꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗꯁꯨ ꯍꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯃꯕꯨꯛ ꯂꯥꯝꯕꯅꯁꯨ ꯆꯔꯤ ꯇꯠꯂꯦ ꯄꯥꯝꯕꯩꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯝꯗꯧꯅꯤ ꯈꯝꯕꯇꯣꯟ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯒ ꯁꯦꯛꯄꯤ ꯃꯄꯩ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯝꯕꯇꯣꯟꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯈꯣꯡꯂꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯂꯩꯍꯧꯏ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯍꯥꯏꯕꯕꯨ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯇꯅꯤ ꯁꯦꯛꯄꯤ ꯑꯃꯇꯪꯕꯨ ꯐꯥꯕ ꯐꯪꯂꯕꯗꯤ ꯃꯗꯨ ꯆꯥꯔꯤꯉꯩꯗ ꯈꯝꯕꯇꯣꯟ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯈꯝꯕꯇꯣꯟꯅ ꯃꯕꯨꯛꯅꯤꯡ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯃꯈꯥ ꯇꯥꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯪꯂꯛꯂꯦ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯕꯒꯦ ꯍꯥꯏꯕ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯠꯄꯅ ꯂꯝꯕꯤ ꯑꯅꯤ ꯑꯃꯨꯛ ꯐꯥꯡꯂꯝꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯈꯝꯕꯇꯣꯟ ꯌꯦꯠꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯨꯔꯨꯡꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯃꯅꯤꯃꯨꯛꯇ ꯆꯕꯨꯟ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯆꯣꯏꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯗꯨꯅ ꯑꯌꯥꯝꯕ ꯃꯐꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯉꯝꯗꯕꯒꯤ ꯊꯣꯏꯅ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯤ ꯁꯦꯛꯄꯤ ꯑꯃꯇꯪ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ
ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯕ ꯐꯥꯎꯕ ꯁꯦꯛꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯕꯨꯛ ꯑꯗꯨ ꯇꯞꯅꯞꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯇꯟꯗꯟ ꯄꯥꯏꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯔꯣꯏ ꯇꯨꯔꯣꯏ ꯐꯝꯊꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯄꯣꯊꯥꯏ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯑꯔꯥꯞꯄꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯏ꯫ ꯁꯣꯏꯗꯅ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯈꯝꯕꯇꯣꯟ ꯃꯈꯣꯡ ꯈꯔ ꯊꯨꯅ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃ ꯁꯣꯏꯗꯅ ꯐꯥꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯃꯗꯤ ꯁꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯉꯥꯕꯣꯡ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯂꯤ꯫ ꯃꯈꯨꯠ ꯑꯣꯏꯅ ꯃꯅꯤ ꯄꯥꯏ, ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯅ ꯉꯥꯕꯣꯡ ꯄꯥꯏ, ꯈꯨꯠꯂꯩ ꯊꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯂꯣꯟꯅ ꯆꯪꯁꯤꯟꯈꯤꯕꯗ ꯁꯦꯛꯄꯤ ꯃꯌꯥꯝꯗꯨ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯃꯈꯛꯇꯪꯗꯤ ꯅꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯈꯝꯕꯇꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯒ ꯐꯠ ꯆꯣꯡꯈꯠꯇꯨꯅ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯥꯕꯣꯡ ꯑꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨ ꯐꯥꯔꯦ꯫ ꯁꯦꯛꯄꯤ ꯑꯗꯨꯅ ꯆꯦꯛ ꯆꯦꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯈꯣꯟꯊꯥꯡ ꯌꯩꯔꯛꯂꯦ꯫ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯔꯥꯝꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯈꯝꯕꯇꯣꯟꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯝꯕꯅꯕꯨ ꯈꯝ ꯊꯦꯡꯂꯕꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯇꯦ꯫ ꯁꯦꯛꯄꯤꯗ ꯅꯠꯇꯦ, ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯕ ꯆꯥꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯆꯥꯔꯒꯗꯕꯅꯤ꯫ ꯁꯦꯛꯄꯤꯗꯨ ꯆꯥꯎꯃꯟꯕꯅ ꯂꯣꯏꯅ ꯆꯥꯕ ꯉꯝꯗꯦ꯫ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯕꯗ ꯃꯕꯨꯛ ꯊꯜꯂꯦ꯫ ꯑꯇꯩꯗꯨ ꯀꯣꯟꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯈꯥꯛꯆꯤꯜꯂꯦ꯫ ꯃꯕꯨꯛ ꯊꯜꯂꯕꯗ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨ ꯇꯥꯅ ꯍꯜꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯃꯈꯨꯠꯇ ꯑꯔꯦꯝꯕ ꯁꯦꯛꯄꯤ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯨꯏꯅ ꯑꯁꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯊꯤꯗꯨꯅ ꯆꯠꯄꯗ ꯃꯍꯥꯛ ꯋꯥꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤ ꯑꯗꯨ ꯑꯃꯨꯛ ꯆꯥꯔꯦ, ꯑꯗꯨꯕꯨ ꯁꯥ ꯆꯥꯕꯅꯤꯅ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯀꯗꯥꯏ? ꯈꯝꯕꯇꯣꯟ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯃꯛ ꯇꯥꯔꯕꯁꯨ ꯍꯤꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯃꯨꯛ ꯄꯣꯊꯥꯏ꯫ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯁꯦꯛꯄꯤ ꯑꯗꯨ ꯈꯔ ꯆꯥꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡ ꯊꯛꯇꯕ ꯀꯨꯏꯔꯕꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯉꯥꯎꯔꯦ꯫ ꯀꯔꯤ ꯄꯥꯝꯕꯩꯗꯤ ꯂꯩꯔꯤ? ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯑꯁꯨꯝꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯉꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯖꯗꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯕꯣꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯆꯥꯕ ꯊꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯅ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯄꯨꯕꯣꯛ, ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯌꯨꯝ ꯎꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯔꯣꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯈꯤꯅꯕꯒꯤ ꯂꯤꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯋꯥꯔꯕ ꯃꯇꯝꯗ ꯄꯣꯊꯥꯏ, ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯇꯨꯝꯊꯣꯛꯏ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯍꯦꯛꯇ ꯆꯠꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯦ, ꯈꯧꯔꯥꯡꯂꯛꯄ ꯃꯇꯝꯗ ꯊꯛꯄ ꯐꯪꯗꯦ, ꯃꯁꯤꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯤꯛꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯒꯤ ꯃꯔꯛꯇ
ꯅꯨꯡꯒꯥꯏꯔꯛꯇ ꯆꯠꯄꯒꯨꯝꯅ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕꯗꯅ ꯃꯝꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯃꯍꯥꯛ ꯆꯣꯛꯊꯔꯦ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯂꯣꯏꯕ ꯈꯝꯕ ꯂꯩꯇꯦ ꯑꯁꯨꯝ ꯆꯠꯄꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯉꯝꯈꯠꯈꯤꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ ꯈꯝꯕꯇꯣꯟꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯂꯤꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯆꯠꯇꯨꯅꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯍꯤꯡꯆꯥꯕꯤꯒꯤ ꯑꯆꯧꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯤꯡꯆꯥꯕꯤꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ ꯉꯥ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯂꯤꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯠꯂꯤ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟꯅ ꯃꯃꯥꯡꯂꯣꯝꯗ ꯑꯉꯥꯟꯕ ꯑꯃ ꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯏꯅ ꯊꯧꯁꯥꯗꯦ ꯑꯗꯨꯒꯨꯝꯕ ꯃꯉꯥꯜ ꯀꯌꯥ ꯎꯈ꯭ꯔꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯆꯦꯟꯁꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯌꯥꯕ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯃꯌꯥꯅꯤ ꯃꯍꯥꯛꯄꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯈꯝꯕꯇꯣꯟ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯒꯤ ꯋꯥꯕꯅꯦ ꯀꯨꯏꯅ ꯆꯠꯂꯛꯄꯒꯤ ꯆꯣꯛꯊꯕꯅꯦ ꯃꯍꯥꯛ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯨꯔꯨꯡꯒꯤ ꯂꯝꯕꯦꯟ ꯑꯗꯨ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯉꯝꯈꯠꯄꯅꯦ ꯈꯣꯡꯐꯝ ꯈꯨꯗꯤꯡ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥꯅ ꯄꯩ ꯄꯩꯗꯨꯅ ꯂꯩꯕꯅ ꯅꯨꯡꯂꯛꯇ ꯆꯦꯟꯕꯒꯨꯝ ꯃꯉꯥꯏ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯀꯟꯅ ꯆꯦꯟꯒꯦ ꯍꯣꯠꯅꯩ ꯀꯟꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯃꯍꯥꯛ ꯎꯞꯇꯨꯅ ꯇꯨꯁꯜꯂꯤ ꯊꯥꯔꯣ ꯊꯥꯔꯣ ꯑꯣꯜꯂꯤ ꯍꯧꯒꯠꯂꯛꯄꯗ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯑꯄꯤꯛꯄ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ ꯑꯃꯨꯛ ꯀꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤ ꯑꯃꯨꯛꯁꯨ ꯇꯨꯁꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ ꯈꯝꯕꯇꯣꯟ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯆꯔꯝ ꯀꯪꯈ꯭ꯔꯦ ꯑꯉꯥꯟꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ ꯃꯇꯝ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯦ ꯃꯍꯥꯛ ꯃꯁꯥ ꯂꯤꯊꯣꯛꯈꯤꯕ ꯆꯟꯒꯅꯤ ꯈꯟꯕ ꯂꯤꯈꯨꯟ ꯑꯃ ꯊꯦꯡꯅꯔꯦ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯟꯅ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯑꯗꯨꯛ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯈꯝꯕꯇꯣꯟ ꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯪ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯑꯃꯨꯛ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯃꯈꯨꯟ ꯑꯗꯨꯗ ꯃꯀꯣꯛ ꯂꯤꯁꯟꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯆꯜꯂꯤ ꯂꯦꯡꯐꯝ ꯑꯣꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯡꯒ ꯈꯨꯅꯤꯡꯒꯅ ꯑꯣꯠ ꯑꯣꯠꯇꯨꯅ ꯑꯁꯨꯝ ꯁꯝꯅꯥ ꯃꯐꯩ ꯑꯃꯃꯝꯇꯪ ꯂꯦꯡꯂꯛꯄꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯦ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯃꯛꯇꯗ ꯈꯝꯕꯇꯣꯟꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗු ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯅꯤ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯗ꯭ꯔꯕꯅ ꯈꯝꯕꯇꯣꯟ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯦ ꯃꯃꯤꯠ ꯏꯊꯛ ꯊꯛꯏ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯅꯛꯄ ꯑꯔꯥꯞꯄ ꯃꯤꯠꯌꯦꯡꯅ ꯇꯥꯝꯅ ꯎꯈ꯭ꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎꯕ ꯆꯤꯡꯂꯣꯟ ꯀꯌꯥ ꯀꯌꯥꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯛꯇ ꯎꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯃꯤ ꯇꯥꯕ ꯈꯨꯟ ꯑꯃꯗꯤ ꯌꯨꯝ ꯂꯩꯕ ꯈꯨꯗꯝ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯑꯅꯛꯄ ꯑꯔꯥꯞꯄ ꯆꯤꯡꯗꯣꯜ ꯆꯤꯡꯖꯥꯎ ꯀꯌꯥꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯦꯡꯊꯔꯛꯄꯗ ꯆꯤꯡꯁꯥꯡꯁꯤꯡ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ ꯃꯇꯝ ꯀꯨꯏꯅ ꯃꯝꯂꯕ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯈꯝꯕꯇꯣꯟ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯏꯕ ꯑꯃꯗꯤ ꯋꯥꯔꯤ ꯂꯤꯕꯇꯅ ꯋꯥꯠꯂꯒꯅꯤ ꯃꯍꯥꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯝꯕꯇꯣꯟ ꯃꯁꯥꯇꯅ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯒꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯅꯣꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯑꯁꯪꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯎꯅꯥ ꯋꯥꯅꯥ ꯑꯇꯤꯌꯥ ꯅꯨꯃꯤꯠ ꯂꯩꯆꯤꯜ ꯀꯌꯥ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯑꯃ ꯑꯅꯤ ꯁꯤꯟꯊꯔꯛꯏ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ ꯃꯃꯤꯠ ꯃꯅꯥ ꯇꯊꯛ ꯇꯊꯛꯏ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯅꯪꯈꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯎꯕꯗ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯏ ꯃꯥꯏꯀꯩ ꯑꯣꯟꯅ ꯑꯣꯟꯅ ꯐꯖꯔꯕ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯀꯌꯥ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯃꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ
yengduna lay. Asum yenglambadagi mayum ningsinglai. Mapubok amadi mamanabasing mamito urai. Mahakna khali. Ay asum makhal phakjinduna layba kanade. Ipubok mathwai waramlani. Ay yamna thuna yum yodaba yade. Asumna khanduna khambatona makhutta pairiba chauraba manimuktadu phiraida yepsilli. Mafi marol sing adu Prang launa kanthokpada manimukta macha macha kayamarum taraki. Mahakna litliba furit adugi furit khaw adu humduna yengba matamda manimukta machana pik thanna yaurammi. Manimukta mayam adu ngabonggi machinda punsilaga khambaton surungi manung adu amuk yengsilamba tawdana chingdol adudagi kumtharakle. Khongkap chama chanirong kumtharaklaga mahak amuk leptuna yengkhatli. Chingdol adu pumnamaktagi wangi. Kanagumba amatana madu surung lay haibasi khangba ngamloi. Khambatona chingdol adu kanamatana karam khiroi haina khalli. Awangba chingdol adudagi kumtharaklaga khambaton khara nemba chingsang amagi matonda chatli. Matam kuina karimata charak thalaktabana khambaton turoi ngamloi chalakli. Ngaihak pothagi khanduna mahak khara kokpa mafam ama yengduna phamthare. Akoibada asum yengba matamda inak nakpada hairit pambi ama ure. Pambi adu makhongdagi maton phawba hairitna tekthaba bangkhai pali. Khambaton phuk haugatli. Hairit pambi tamna chensilli. Tap tap hektuna hairit sing adu mabuk thanna chasilli. Khambaton aramba kokle adubu khaurangbadi koktri. Ising khajikhtang thakpa phanglabadi mahak sibamakti siraroi khalli. Adugisu mathakta surung manung makti nattabanina chingi lokchapta chingchepta soidana ising leiramgani haina khalli. Khambaton khaurangbagi thoina mathwai wade adubu isingdi kadai. Wanglaba chingdol adu ising amatasu thengnade. Khambaton chingdoldagi chingkhongromda kumtharakle. Suklaba lokchap kaya changduna ising thiba haurakle. Suklaba loknung songlaba narak kaya changduna ising thiba hauraki. Adubu ising thiba phangdre. Khambaton ware charam kangle. Ising thakpa phangdrabadi mahak mayum yauba ngamdana soidana siragani khalli. Mahakna ngaihak phamduna pothai. Amuk phuk haugatuna chatli. Asumna yengkhibada khara laptakna laphu pambi khara hauba ure. Khambaton phuk haugatuna khonglei thuna laphu hauriba maikairomda chenchille. Manak yaubada laphuna chingmai aduma krik krik thanna hauramme. Adubu makhutta khulai amatasu yaude. Karamna laphu yangani. Khambatona laphu macha macha makhuna thudekba laknei. Madudagi thorakpa mahi adu thaksilli. Khaurangba khara makhaidi phai haibabu chanana pungko kokpadi ngamde. Maduna su kanadre khanduna Khambatona ising thiba amuk haurakle. Ising thiba phangdrabada Khambaton laimaida phamduna ngaihak pothai. Maikai mari sin thongna koini laiduna yengi. Nungsasu phana sai. Atiyasu pungseng sengi. Nongchup lomdagi liri liri silakpa nungsitna masa adu khara tekhatli. Ngaihak asum potharambadagi nungsitka iroidena trong trong lauba ising sienbagi makhol ama taraki. Khambatona phuk haugatuna ising makhol taba maikairom adomda chatpa hauraki. Nungsit lepkhrabada ising makhol adu amuk takhidre. Adubu Khambaton nongchup pangna leptana adumak changsilli. Nungsitna amuk amuk humlakpada ising makholdu amuk tarakle. Handak mukti hanadigi hena makhol haungna tarakle. Khambatona asum changsili matik ising makhol adu hena hena nakna tarakle. Mahakna una wana kaya sing adu haidok haidoktuna changsin khibada khongkap chamagi manungda chingdagi trong trong laungna chentharakpa ising khong ama ure. Khonglei thuna Khambaton ising khong adu tamna chensilli. Adubu chauraba sa amasu mamang magtada ising khong aduda non thaduna ising chop chop launa thakli.
सा अदुगी मओंग मतौ अदु उबदा खम्बतोन मागी मपुबोकना लिबिखिबा वारी कयादगी सागत्तुना सा अदु कईनी हाइबा खंगले तसेंगनमक खम्बतोन कई अमुक्ता उखिद्री महाकना खल्ले इपुबोकनादी कईना मी चाय हाइखे अदुबु कईना चादुना सिबसु सिबा इसिंग थकबा फंगदना सिबसु सिबा चप माने असुमना खंदुना खम्बतोना यामना थुना चंगसिंदुना कई अदुगी मनाक्ता कुंथदुना इसिंग खुजोक खुजोक थकबा हौरकले मीगी साहुम फंगबा अदुदा कई अदु ममाई ओनसिंदुना खम्बतोना येंगलई मदुदगिदी ममाई ओनथोक्तुना चुमना नारकता चंगसिनख्रे खम्बतोन थोइना किरुबदि लैते महाकना खली ओ कई हाइबसिदी मी चादिना सुरुंग मनुंगदगी हौना इसिंग थकबा फंगलक्तबा खम्बतोन मबुक पेना इसिंग थकले इसिंग फंगदबदगी कुइना सुरक्त्रबा मफी मरोलसिंग अदु इसिंग अदुदा लुपथोक चामथोकले मसा पुंबा अदु इसिंगदुदा इरु सेंगना लुजथोकले खम्बतोन आराम खौरांग कोक्ख्रे मसा इतेक तेखत्ख्रे सिरगद्रा हाइना खलंबा वाखल थादोकले मयुम यौनिंगबगी अनौबा आसागा लोइनना खम्बतोन अमुक चटपा हौरकले अदुबु येंखी येंखी माइकई खुदिंगदा चिंसांगी चिंसांग ngakta pareng pareng laiki maminna uba phangba mafam phawba चिंगी असंगबगा अतियागी संगबानबगना अमत्ता ओइना पुनसिनखी खम्बतोन कदोमदा चटलगा मयुम यौगदगी हाइबा खंगदे अदुबु महाक लेप्तुना लैथोपगी महुत्ता खोंग थांगबा हौख्रे अहिंग नुंथेल खाक्तना तुम्बा हिप्पा खंगदना खम्बतोन चटले थेंगना थेंगनाबा उहै वाहै चाय थेंगनाबा इसिंग थई महाक आराम खौरांगबा पोक्त्रे आराम खौरांगबगिसु थोइना वाखल वाद्रे चिंसांग अदुदा महाक लामलकपा मतमदा चाबा फंगदबा लैते चाबा याबा उहै वाहै कया अमा चिंसांग अदुगी मफम सिनबा थोंगना हौरी आराम खौरांगबा कोक्लबसु खम्बतोन मतम कुइना तुमलक्तबगी मसा अदु चोक्थरे सुरुंगदगी हौना यामना कुइना तुमलक्त्रबनी चिंसांगदसु नुमित मरीनी मंगानी तुमलक्तना चलकपना महाक यामना वारे तुमनिंगबना ममिसु पांगबा ngamsilaktre मफम चाबा अमा येंगदुना ngaihaktang tingthoktuna hipthagi khalle चिंगी चिंचेप्ता असुम चटलंबदगी चिंगदोललोमदा खरा हाइगतलगा लैतेम हाइफेट मानबा उवासु पंगहौदा हौबा नापीनसु इसंग संगना हौबा फजबा मफम अमा थेंगनरे खम्बतोन मता चाबा मफम येंगदुना ngaiहak हिपथै असुमना हिपलंबदगी तुमथख्रे मतम कुइना तुमलक्त्रबदा खम्बतोन पोम्बा मखै तुमथख्रे महाक हौजिक कनानसु हौदोकपदा ताररोय खम्बतोन फना कुइना तुमलुरे मिकअप थोरकपदा महाकी अकोइबदा लैरमलिबा मियाम अदु उबदा महाक कोइना येंगलई मियाम अदुगी मखुत्ता थांग तेन अमदी लिरुंग तेन पाई मफी कौतकना सेटली फुरि लित्ते फी इनदे मखोय मयामदु उबदा खम्बतोन फुक हौगतली मतम कुइना मियोइबा मसक उरक्त्रबा खम्बतोन ताइबंग मीगी मसक उबदा नुंगाइबा पोई अदुबु मखोय अदु चुमनगी मियोइबगा मओंग मानदे चुमनगी मियोइगा मओंग मानदबा अदुदा खम्बतोन करीगुंबा खुदोंगथीबा खरा मायोक नगद्रा हाइना खल्ली खम्बतोन अवा अना तारुरबा मयुम हनफम खंगदना लंबी लमुकनरबा मिसक अमनी हाइना वा ngang अमदी मखुत मसाना इंगित तौदुना मसक ताई अदुबु मखोय कना अमत्तना खम्बतोनगी लोन अमदी इंगित अदु खंगदबगुम तौई मखोय मसेन अमगा अमगा येंगनै खम्बतोन कयारक हन्ना इंगित तौदुना महाकी अवाबदु खंगबिनबा हाइदुना होटनै अदुबु मखोय अदु इखंग खंगदबगुमना तौई मखोयनसु खम्बतोनदा वा कया हाइरई वाहंग कया अमसु हंगदई अदुबु मखोयगी लोन अदु खम्बतोन अमत्ता खंगदे खम्बतोना हंजिन हंजिनना माना अवाबा तारुबा कयासिंग अदुगी वारी खंगनबनी हाइदुना अमदी मयुम हनफम खंगदबा कयासिंग अदुगी मतांगदा मखुत मसा इंगित तौदुना कन्ना होटनै मखोय मयाम अदु अमगा अमगा येंगनै अदुगा वाखल तारबा अमगुम मंगक नोमी मखोयना मंगोंदा चटसी मखोयगी मतुंग इलउ हाइना इंगित तौरई
ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯒ ꯃꯌꯨꯝ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯃꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯑꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯃꯌꯥꯝꯗꯨ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯗꯕ ꯃꯈꯩ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯆꯤꯡꯊꯛ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯈꯣꯏ ꯐꯅ ꯁꯥꯡꯅ ꯆꯠꯂꯦ, ꯆꯤꯡꯗꯣꯜ ꯑꯃꯗ ꯀꯥꯈꯠꯂꯤ, ꯑꯃꯨꯛ ꯀꯨꯝꯊꯩ, ꯆꯤꯡꯆꯦꯞꯇ ꯑꯃꯨꯛ ꯆꯠꯂꯤ, ꯆꯤꯡꯈꯣꯡꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯐꯅ ꯀꯨꯏꯅ ꯑꯃꯗꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡꯗꯣꯜ ꯑꯃꯗ ꯌꯨꯝ ꯈꯔ ꯇꯥꯕ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯈꯣꯏ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯤ꯫ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯈꯔꯗ ꯅꯠꯂꯝꯗ꯭ꯔꯦ꯫ ꯌꯨꯝ ꯐꯅ ꯌꯥꯝꯅ ꯇꯥꯕ ꯈꯨꯟ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯈꯨꯟ ꯑꯗꯨꯗ ꯆꯪꯈꯤꯕꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯈꯣꯏꯅ ꯈꯝꯕꯇꯣꯟꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯜꯂꯤ꯫ ꯃꯤ ꯑꯃꯗꯤ ꯁꯥ ꯀꯌꯥꯒꯤ ꯃꯀꯣꯛ ꯁꯔꯨꯇꯅ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯀꯥ ꯑꯃꯗ ꯇꯥꯡꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯕꯨ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯃꯉꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯝꯕꯇꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯁꯨꯔꯨꯡꯗ ꯂꯦꯜꯂꯨꯕ ꯃꯌꯨꯝ ꯍꯟꯐꯝ ꯈꯪꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗ ꯆꯪꯂꯨꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯐꯤꯔꯩꯗ ꯌꯦꯠꯂꯤꯕ ꯃꯅꯤꯃꯨꯛꯇꯥ ꯑꯃꯗꯤ ꯉꯥꯕꯣꯡꯗ ꯀꯤꯔꯤꯕ ꯃꯅꯤꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯎꯠꯂꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯃꯨꯛꯇꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯊꯝꯂꯒ ꯀꯠꯂꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯈꯝꯕꯇꯣꯟ ꯅꯤꯡꯊꯧꯅ ꯅꯣꯛꯄ ꯎꯕꯗ ꯃꯍꯥꯛꯄꯨ ꯆꯥꯟꯕꯤꯔꯦ, ꯅꯨꯡꯁꯤꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯈꯝꯕꯇꯣꯟꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯒ ꯀꯥ ꯑꯃꯗ ꯊꯝꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯇꯩ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯄꯤꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯌꯦꯡꯕꯗ ꯆꯥꯛ ꯑꯃꯗꯤ ꯍꯥꯎꯔꯕ ꯁꯥ ꯃꯇꯨꯝ ꯊꯣꯡꯕ ꯌꯥꯎꯏ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯈꯝꯕꯇꯣꯟ ꯃꯌꯨꯝꯗꯒꯤ ꯉꯥꯗꯒꯤ ꯍꯦꯟꯅ ꯁꯥ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯨꯔꯨꯡꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯁꯦꯛꯄꯤ ꯐꯥꯎꯕ ꯆꯥꯔꯛꯈꯤꯕꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯍꯥꯎꯅ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯃꯐꯝ ꯑꯗꯨꯗ ꯂꯦꯜꯂꯛꯄ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯕꯗꯒꯤ ꯃꯁꯥ ꯐꯔꯦ, ꯅꯣꯏ ꯄꯦꯜꯂꯦ꯫ ꯊꯥ ꯑꯅꯤꯔꯣꯝ ꯂꯩꯔꯒ ꯈꯨꯟ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯑꯃ ꯇꯧꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯅꯨꯄꯥ ꯅꯨꯄꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯏ꯫ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯏ, ꯏꯁꯩ ꯁꯛꯏ꯫ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯂꯥꯡꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯩ꯫ ꯈꯝꯕꯇꯣꯟꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏ, ꯆꯥꯏ ꯊꯛꯏ, ꯍꯔꯥꯎꯅ ꯀꯨꯝꯍꯩꯗꯨ ꯌꯦꯡꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯍꯥꯟꯅꯒꯨꯝ ꯃꯤ ꯑꯃꯅꯤ ꯂꯥꯛꯇꯨꯅ ꯈꯝꯕꯇꯣꯟꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯏ꯫ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯗ ꯈꯝꯕꯇꯣꯟ ꯃꯪ ꯑꯃ ꯃꯪꯏ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯄꯨꯏ꯫ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ, "ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯈꯝꯕꯇꯣꯟ, ꯏꯃꯥ ꯂꯩꯔꯤ, ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯇꯨꯝꯐꯝ ꯅꯥꯝꯃ ꯀꯅꯥ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ." ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯍꯥꯛ ꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯈꯝꯕꯇꯣꯟ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ ꯄꯣꯛꯄꯒ ꯃꯃꯥ ꯂꯩꯈꯤꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯪꯗ ꯃꯃꯥꯒꯤ ꯃꯁꯛ ꯎꯠꯂꯝꯕ ꯑꯃꯗꯤ ꯃꯈꯣꯜ ꯇꯥꯍꯜꯂꯝꯕ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯃꯅꯥꯀꯣꯡꯗ
ꯈꯣꯟꯊꯥꯡ ꯌꯩꯗꯨꯅ ꯅꯤꯟꯗꯨꯅ ꯂꯩꯔꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯊꯣꯛꯂꯕ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ